Bismillahirrahmanirrahim. Nungsi jarba Hazrat Singh mihu changba haiba asi aseng bani Allah gi Rasul sallallahu alaihi wasallam nasu haibi rami mihu changba asi aseng bani mihu changba haiba asi ekhogi urdu wahida hargana nazar ka lagana haibidi mihu changba masigi matangda hadis amala e Hazrat Jibril alayhi salam Huzur sallallahu alaihi wasallam gi manakta nung malaklami matam aduda ikhoigi nungsiraba Rasul sallallahu alaihi wasallam yamna dungai taba mawungda phamlammi Hazrat Jibril alayhi salam na Allah gi Rasul sallallahu alaihi wasallam da hangi ya Rasulullah nahakna nungai tana phamliba asi kari maram gino Allah gi Rasul sallallahu alaihi wasallam na haibirami Hasan amasung Hussein da mihu changkhare masita bada Hazrat Jibril alayhi salam nahai mihu changba asi aseng bani migi mihu changba asi adumak changba suyawi aseng bani haina hairami matam aduda mahak nahai hairiba wahai sing asi solaga nahak mihu changba asi karigi lauthoktribano haina Huzur sallallahu alaihi wasallam na hangi hairiba wahai sing adudi karamba wahai no haina hangi matam aduda Hazrat Jibril alayhi salam na hairiba kalima sing asi solaga Allah gi Rasul sallallahu alaihi wasallam da tahallami Allahumma za sultanil azimi zal mannil qadimi zal wajhil karimi waliyal kalimati tammati والدعوات المستجابات عافي الحسن والحسين من الأنفس الجن وأعين الإنس هايربا وهيسين هبدي دعاسي حضرت جبرائيل عليه السلام نا سون بطارب متوندا حضور صلى الله عليه وسلم نا سولمي أمسون حسن حسين دا كام ترمي matam adudagi Hazrat Hasan amadi Hazrat Hussein animak asi haugat laga Allah gi Rasul sallallahu alaihi wasallam gi mamangda chen chongduna sanarak lammi madugi matungda aikhoigi nungsiraba Rasul sallallahu alaihi wasallam na haidok pirami nakhoigi thawai sing amadi nakhoigi nupi sing amadi nakhoigi nacha sing bu hairiba wahai sing asi solaga migi mihu changbadagi karigi kandribano hairibo haising asidagi hena phaba wahai leite haibidi hairiba dua asidagi hena phaba dua leite haina Allah gi Rasul sallallahu alaihi wasallam nairami masigi hadisa sidagi khoina khangbangami mihu changba asi asengba mak migi mihu changi tabu mihu changba asi lauthok ningai gi damakta hairiba dua asi Hazrat Jibril alayhi salam na Allah ki Rasul sallallahu alaihi wasallam da takam baduani dua sigi manungda Hasan amasung Hussein gi maming yauri aikhoina karigumba kanagumba amagi damakta sonba tarabadi Hasan Hussein gi maming asigi mafam asida mi adugi maming hairaga dua asi songani samna hairabada Afil Hasan wal Hussein hairiba sida Afil hairaga mi maming adu hairaga koi dua asi songani masi dua asi aduki matika naba achaubo oirabasu macha oirabasu mihu changba haisi angang da yamba changali angang da natrabasu ahan da su achaubo da su pakhang da su leisabi da su mihu changba si mipung khuding makta yawi masigi damakta dua asi ekhoi chimpha pharaga natrabasu yenglaga oirabasu solaga isana isaragi oirabasu isada kam thajaba natragana migi oiragana mida kam thaba hairba dua asi ekhoi khuding mak sonminasi inshallah Allah na ekhoi bo amal gi pangal pi nabi bo oisanu masina Hazrat Jibril alayhi salam na Allah gi Rasul sallallahu alaihi wasallam da taklam baduani aduga Quran gi ayat amasulai nazar mingonda mihu changhiba matamda solaga kam thaningai gi dua adudi wama anfaqtum min nafaqatin aw nazartum min nazrin fa inna Allah ya'lamu wama lizalimin min ansar hairiba ayat asi tarirak solaga mihu changhiba mi aduda solaga kam
namthabiba inshallah Allah na kokthok bigani.